Ziliangrong Furup ki maru oina tingkhaw ragwang chapriyak lining chatpa singi kumhai ni haina launariba gan ngai gi kumhai mafam kaya da harau tayamna pangthokna khre amasung kumja lising ani ga supna tarani thoi da thoki ba nirvaya gang rape and murder case ta maral laire haina lauthokraba mioi mari January kungani thoi da Tihar jil da thoi yanduna hana ba ki order daily court na pikre Mayam Bukrum Jari Adam Yang Bidi Basim Pack News ni ay Pinky Okram Nauzik Pungja si Fao Bagi Maruba Pausing Miyam da Pizari State Level Gan Ngai Celebration Committee Manipur na Sinduna Ziliangrong Furup ki Khwaidi ki Chawba Laurok Loibagi Kumhai Gan Ngai ki Thoram State Level ki Thakta Mapung Fana Pangthokri Missing Yamba Yamdaba Ipa Ipu Singna Chatlamba Lining Laishon Amadi Nat ki Oiba Saktam Singak na Chatpa Haiba Asina Ina Khunba Furup Ama Oiba Ngamgani Haina Mahut ke Minister T.A. Shyam Kumar na Phongdokre Loss of religion is loss of culture. Loss of culture is loss of a thimda. Ramji Kabui Khulda Pangthoki Bathoramaduda. Ziliangrong Furup ki lining laishon amadi nat ki oiba jagoi isai kayagi thogal. Thoramadugi athoiba mithunglen oikiba Minister Shyam Kumarna ipa ipu singna chatnaramba thaksi kasi amadi thogalon gi chatnabi sing ngasi gi mirolda mami samlakli. Masi Chaukhatpagi Khudam Nate, Malem gi Fampakta Masak Khanglaba, Ziliangrong Furup ki Nat ki Fazaba Saktam Sing Ngakna Chatuna, Fazaraba Saktam Asibu, Manghan Biganu Haina Mahakna Phongdoki. Sadan lots at Ipapo Tambilipa, Taxi Casino, at the Mank Ragadi that you lay tray and a Hamadolo. At Napodimana, Ipapo Tambilipa, Taxi Cassi, not culture. Mayam Jokat Pipasna, that is Pum Papa, Amadi, Kalu Padagi, Pum Papa, Inapumba, Kursani, and the Zatina and Napolone. At the Mungasidi, Manipuri, Tongan, Tonganba, Zati Singna. Lemon Zati Maxi, Ipapo Tambilipa, Taxi Casino. Nung mangsa pinamita masih mangom da sa pagikudam na te at na itamjagi Ziliangrong Furup ki maru oina tingkaw rakwan chapriyak TRC lining chatpa singi kumhai ni haina launariba gan ngai ki kumhai mafam kaya da harau tayamna pangthoknari adubu kumhai asi state ki thakta pangthokpada tongan ba kanglup thoglaktuna chayet na ba kaya lakliba asi mari leinaba singna kupna khanaraga amata oina pangthokpiyu haina pukning chingsilakli hiramasida report ama Ziliangrong Furup ki oiba khwaidagi chawba kumhai ema oiriba gangai festival ngasi Manipur sinbathuna paksana pangthokli chahi horakpa amadi ariba chahi loikiba anigi langdai de pangthokpa amadi lakatoriba chahi asida nungai pa chahi ma oinbe wakhalonda achouba chalena mangalorena numit manga ni chuba pangthokadoriba kumhai asida hauji ma khogi Imphal Meolda leiriba kaklong kaboi khulda festival asi karamna pangthokliba ge amadi makoina karam ba wapam thingthalamba ge habda miyeng taminase Kita kogi saya memelere, namun ngasih saya gangai oibrina positif kam sih lagi. Positif itu dok yang kan dari situ dah lagi adum cang hai tareko, adum mau saya kumai hai tu niko. Atau hendak ti state level celebration su mungdu tara panina, itu na lang waktu pas udara sida. Pangthok liba kumai sih kan mana hojek kogi acau bosalnya yang kita mak kulung manung dam yam na koi lambida puthok laga cak thong bagi tumlo mami ini yam na ubiri basi hojek yam na ubiri basi gangai pangthok isi sigi oidora yam si thong lang inti yam sih. Masih loin mak kogi nupa phan nupi phan hai na khai doi ba koi se gangai se aduna masih yam muru hai saya manda muru koi na thokpani Pangthoi bukumai se masih maru ina kanam bawa kalau na pangthoi bukumai no aduga mangani pangthoi haben se bidi khangna re maru ina kumai si ki manung dalai di bakoi nung ya athar sing se kari no tam akhoi ki chahi anok lakpa aduga sikhi ba amade ahing ba ani lakpa se masih oine akhoi se ngai celebrate to heba habdi lau ba loi ba kan sida lau lok pa khopa mayam pul laga harau duna chamin thangmin na ba leina ko Asi gumbase koi jahi goding ki sumpang toiba. Ada amaromda amuka asiba haina asiba isu akhoi ki sidi maroiba. Masi nimisida asiba sigi roiba magi maroiba numini. Habadi masi akhoi na hingling ai phawbadi
ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯁꯤꯕꯁꯦ ꯃꯥ ꯍꯤꯡꯂꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯔꯅꯦꯕ ꯈꯪꯉꯦꯗꯅ ꯑꯗꯨꯅ ꯃꯁꯤ ꯅꯨꯃꯤꯠꯁꯦ ꯒꯪꯉꯥꯏꯁꯤ ꯂꯣꯏꯔꯀꯥꯟꯗ ꯃꯥꯁꯤ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯗꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯂꯣꯏꯅ ꯃꯥ ꯄꯨꯟꯁꯤꯟꯅꯒꯅꯦꯕ ꯑꯁꯪꯕꯒ ꯑꯁꯪꯗꯕꯒꯤ ꯀꯨꯝꯍꯩ ꯑꯣꯏꯅ ꯇꯧꯔꯦ ꯑꯁꯪꯕ ꯀꯥꯡꯕꯨꯅ ꯃꯇꯝ ꯃꯇꯨꯡꯏꯟꯅ ꯄ꯭ꯔꯣꯃꯣꯁꯟꯒꯤ ꯃꯥꯒꯤ ꯐꯝ ꯀꯥꯔꯛꯀꯗꯧꯔꯤ ꯃꯔꯥꯏꯕꯛꯇꯤꯗ ꯂꯩꯈꯤꯗꯕ ꯀꯥꯡꯕꯨꯒꯤꯗꯤ ꯃꯥꯒꯤ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯃꯩꯇꯩꯗ ꯍꯥꯏꯔꯒ ꯐꯤꯔꯣꯏꯒꯨꯝꯕꯅꯤ ꯁꯤꯗ ꯎꯕꯤꯔꯤꯕꯁꯤ ꯍꯥꯏꯔꯤꯕ ꯆꯥꯛꯂꯦꯟ ꯑꯁꯤ ꯍꯣꯔꯦꯟ ꯆꯥꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯎꯕ ꯐꯪꯕꯤꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯌꯥꯏꯗ ꯍꯥꯏꯇꯥꯔꯦ ꯈꯨꯜ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯁꯥ ꯊꯣꯡꯗꯨꯅ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃꯒꯤ ꯂꯥꯡꯕꯒꯤ ꯌꯥꯝꯕ ꯊꯣꯡꯉꯤꯁꯤ ꯀꯔꯤ ꯃꯊꯦꯜꯅꯣ ꯊꯣꯡꯂꯤꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯑꯣꯛꯁꯥꯅꯦ ꯃꯌꯥꯝ ꯈꯥꯡ ꯑꯁꯨꯝꯅ ꯑꯃ ꯊꯣꯡꯂꯤꯁꯤꯒ ꯁꯤ ꯊꯣꯡꯂꯤꯁꯤꯒ ꯍꯣꯔꯦꯟ ꯃꯌꯥꯝ ꯆꯥꯔꯗꯧꯕꯅꯦ ꯍꯥꯏꯕꯗꯤ ahal laman ko angang kari laisa pakang kari loin mudum char dum kumai sire maru ena chaklen myam samine basi yamna maru eba male masi matana kai thambi masse matana je ekhoi gi ahobu numiji ji ko mayam loi ma dum samina ba hay tu ne horen ganga gi jagoi saba yaw toiro hoi yaw ni don thindu nang na horen khang ne ahan myam sa ahan mya dum thin ni dum ado ganga lak pasin nungai bro nungai dum kai mothen cha do no sile mai lari myam de nang kai charing si dum sa po yam kari mothen thong biri sibo oksane sise around 40 kg wei ni khang amada aje kumai khmana gangai lak pajide kai kari haininge masi yamna chawba jelerong proof kidi khwale chawba kumai ni kai kai haibini haijani bai bo mayam bo gangai gi taraf ge kakhulong gi taraf gi mayam bo wish spinning e nungai na haro kumai ko sise mapung phan bai ta re ꯍꯧꯖꯤꯛꯀꯤ ꯊꯣꯡꯂꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯄꯥꯈꯪ ꯈꯪꯗꯦ ꯑꯃ ꯃꯌꯥꯝ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯁꯤ ꯆꯥꯕ ꯂꯥꯛꯑꯅꯤ ꯁꯤ ꯂꯣꯏ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯊꯣꯡꯅꯤ babung kai sabiri sibo ha sabiri sibo kai horen khunthak khunkha hoi lauraga chatpada ahal laman pakhang mayam sigi masigi kok sida chirong oina san machi gi kaino tai to masi haplaga loina ma khunthak khunkha si hoi lauraga chatkani o handak ki pagar ngai se koi gi tongan ba koi gi kangbu sing nai tare state level ki thak ta ahum thonaga pakthok na bagi mayam ngangnar ko sing kai kai phawi bage tasengna haragadi amadagi hena thoningai leite masida gangai haibase masi kanana tawgani habida aina tawgani magi aningba pamba kapui group na kapui na tawni ha jireng tawni ha magi sangstan sing to pairiba leadership sing duna magi tunga ba subida launa na bagi honrak pani haina lowi jireng long su yauba yai adugi hoi kapui group hariba kano thoi ju aiju isama kapui ni adu orgasu group to tungan khaidok bai mota akhoi amatani masida punba yaba gangai da punba yaba tawba yaba se kana no haibase masi hana identify tawthokpa darkar oi masida Christian drama satpani chalaga aidi kapui ni aiju yaugudawni adu tawgudawni haina tawrebasidi central government dei khangde state government dei khangde akhoi gi lining lai sonda adige phironda thang ta da kaido khoi chanabi custom ki keno sida sen yamna sangi kholi haibi matungina central government khangde state government khangde khara pirakpa adugumbai khudong chabado madu launing bagi wakhanda oina tawba mali aduna tawba ya bagi keno sida karino habisi khara sacrifice taunarga masi punba yabasin karino yadabasin karino gangai habisi wan thogi sapchaba karino karam matam dei sanrakpano haibana singbadu kumna khana nairaga punba haibasidi loina mak welcome ni maitai su yauba yai pangan su yauba yai adubu maduna nungai bagi wakhani madugi sapchaba wahan tho haiba tarabodi gangai habisi ngarang nanda horokpa kanona natte tawrokpa natte ipa ipu laiga miga pakhang phan amata da punna tawrei kholei haibagi wari lei madudigi tawrokpa lai haktakdagi chanakpa niyom niti do mathang sum chathrakpade hoji pau kai go maka kaidana chathrakpai wani Manipur shenma thungna ganga gi festival harau tem na pangthong nari adubo state level gi thakta pangthokpa kumhai gi thoromdana tongan fam singda tokhai ba kangup singna magi oiba interest ta pangthokpa mi tari ba sina kumai asi pangthokpa gi harau numai ba khara gi mkhai di hanthal di haiba si miyam na phongthong narakle camera person yuhan aramlo from jari ba ai ketremim premchan impact news info Makata ba pau
Lona Thinkraba Lalahulup Revolutionary People's Front ki Lanmi Sanglup People's Liberation Army amasung Manipur Naga People's Front ki Lanmi Sanglup Manipur Naga People's Army ke apun bakangbu amana Chandel District ki Khongtal Khulda Leiba Mari Suba AR ki camp ta landaduna asi ana asok apal kaya nanghan khre hairi Lalahulup ani asigi publicity secretary anina punna thadorakpa cherol amagi matung inna ngarang ayuk pung taruk makhai taba matamda landa adu chathakibani landa adu chathakraba matungda sajik tampaklomdagi lakiba AR gi reinforcement team amasu PLA gi chani ga yangkhaini thoi mobile battalion amasung Manipur Naga People's Army gi kangbu amana amuk bom gi lang thaktuna landa ki hairi Ani suba landa baduda AR gi maikaida asi ana thoki hairakli Thobal District Journalist Union gi Paumi team amana ngarang Meghalaya gi East Khasi Hill District ki Bhogo Ganjta thungkhre Paumi team adu mafam aduda khundaduna leiraba maitai singi khongul liba oina haukhiba January 3 da Manipur thadokhibani Team aduna ngarang mafam aduda hek thungbaga mafam adugi maitai singa unaki hairiba Meghalaya gi East Khasi Hill District ki Cherapunji subdivision gi manung chana leiba Bolaganj hairiba mafam asida maitai punna chamaga yangkhairom na khundari hairi Paumi team adubu okpagi thauram amasu ngarang Bolaganj ta pangthokhi National Students Union of India NSUI Manipur State na thadorakpa cherol amada masakhangdaba mamai memit khumba mioi kharana JNU gi mahairoi sing phuba chaibana chingba chathaduna thoghankiba aki tujungba thodok adubu akanba maongda yaningdaba phongdorakli Matang Swaista break amalaujage break ki matungda Nirvaya gang rape amadi murder case ta maral leire haina lauthokraba mioi maribu January kungani thoida thauri yanduna hatnabagi order Delhi court na pikibagi paw amadi Manipur amasung malem gi tongan tongan be paw sing puduna lakchage impact news pumi eng ta duna lei mayam bamukana taram na okchari bulletin na sigi makhata ba paw miyam da pizari Kumjali Singani Supna Tarani Toida Tokiba Nirvaya gang rape and murder case ta Mara Laire Haina Lauthokraba Mioi Mari January Kungani Toigi Ayupung Tare Taba Matamda Tihar jail da Thori Yanduna Hatnabaki order Delhi court na Pikre Order Adu Additional Sessions Judge Satish Kumar Arora na Pikibani Sibagi Chairak Lauthokraba Mioi Mari Adudi Mukesh Vinay Sharma Akshay Singh Amadi Pawan Guptani Rape and murder case asida makhoi mariga loinana mioi ani amasu chenari bani manga suba accused Ram Singh na mathanta suicide tawduna sikhibani aduga taruk suba accused aduna masaki chahi 19 gi makhada leibana maram oiraga juvenile oibana reform home da chahi ohum thamlaba matungda thadokhibani panbayai Kumjali Singani ke supna tarani thoki December thada West Delhi ki mafum amada achen babas amada masaki chahi kulhum doi khaktamak ngairibi Dr. Tamlibi nupi macha amabu bus manungda ikai khumnaba manghallaba matungda lambi da hundoklamnaga thamlamkibani Loinana numit 12 nigi matungda English Singani ke supna tarani thoki December 13 Laikan na bangamdana laikibani Nirvaya gang rape and murder case asiga mari lainana Sibagi Chairak asi Lauthorakpada Nirvaya gi mamana haikibada achumba wayal asi phanghanbagi damakta mahakna chahi tare chupna ngairakpani haiki wayal asina miyamna court pu thajaba henkatlakani haiki Union Budget 2020-21 gidamakta leibak miyamna magi oiba wakhalon amadi pautak sing mygov.in da piraknanaba Prime Minister Narendra Modi na hairi Twitter da thagalakpa warol amada Prime Minister Narendra Modi na hai Union Budget asina leibak asigi mioi crore chamaga kuntragi aspiration represent tawbata natana leibak asina chawkhat lamjenda mangthana chatnabagi lambi ama oiribani haiki Howsing Sanabagi Pau
हौजिक चथरिबा हीरो आई लीग की मैच ता हौजिक ट्राउ अमदी नेरोका FC अनिना लंबा तौनरी हाइरिबा मैच असि ngasi numit yungba matung pung ani taba matamdagi imphal gi khumal lampak main stadium da sanaba hokibani nakalamarom league asi ki ani suba league match ta hौजिक Aizol FC amadi Churchill Brothers anina hौजिक sanari हाइरिबा मैच असिसु ngasi nungthil pung ani taba matamdagi Aizol gi Rajiv Gandhi Stadium da sanaba hokibani हौजिक चथरिबा इंडियन सुपर लीग 2019-20 दा ngasi गोवा अमदी नॉर्थ ईस्ट यूनाइटेड अनिना लंबा तौनरगनी हाइरिबा मैच असि गेम गोवा गी फतोरदा स्टेडियम दा नुमिदांग पुंग 8 मखाई ताबा मतमदा सानगनी लीग असि की टेबल दा हौजिक एटीके ना पॉइंट 19 फंगदुना अहानबा पोजीशन दा लेरी अदुगा गोवा अमदी बेंगलुरु FC ना पॉइंट 19 अमदी 19 फंगदुना अनि सुबा अमदी अहुम सुबा पोजीशन दा लेरी अरोइबदा बुलेटिन असिगे हेडलाइंस अमुका हन्ना मियामदा थमजरी जिलियांगरोंग पुरुप की मरु ओइना तिंकाउ रखवांग चाप्रियाक लाइनिंग चटपसिंगी कुमहाइनी हाइना लौनरीबा गानगाई की कुमहाइ मफम कयादा हराउ तयामना पांगथोकनख्रे अमसुंग कुमजाली सिंह अनिगा सुपना तरानी थैदा थोकीबा निर्भया गैंग रेप एंड मर्डर केस मरा लेरी हाइना लाउथोखरबा मियोय मरी जनवरी 22 दा तिहाड़ जेल दा थौरी यानदुना हानबगी ऑर्डर दिल्ली कोर्ट ना पीख्रे